Image Paodam miyeng tabirabasing bukhurumjari nasigi maruba pau pizari. Aikhoi amata oina punsilabadi aikhoi lebaki ningtam bangang pangungani haina Manipuri Governor Dr. Nazma Hetulana phongdokre. Chama kunipan suba manauching banfam ningsing tharom pangthoktuna miyamna ningsing khuvamda haikalika tamkre. Loinana World Book Day tharom pangthokre. Pangmucha khaina pizari. Aikhoi tungi mirol gidamak athoba ipai pusing aduna iramdam imale pakidamak thawai katpikibani haina Manipuri Governor Dr. Nazma Hetulana phongdokre. Maning tamba leba ama oina loijaramba Manipur ga malemda numita abalaiti hainariba British ka kumja lising ama chanipan marifutara mathoida sokna khiba Anglo Manipur war gi khongjom gi lanfamda thawai katkraba athoba singbu ningsingduna chahi khudingi state ki thakta pangthopa khongjom numit thoram ngasi Thawa district ki kheba chingda leiba khongjom war memorial complex ta pangthokiba thoramda governor na athoba mitung oina saruk yaraduna wafam asi phongdokhibani. Governor na makataraduna hai ngasi April gi kulumdoi khongjom numit haina khangnariba British ka sokna khiba lanfamda mamaleba kidamak kathopaga loinana thawaina pontha pikraba adugumba matik mathauna maringje leiraba Manipuri sing adubu ningsingba amadi makhoida ekai khumnaba utpagi thorom asi pangthokpani. Khongjom gi lanfam maduda Manipuri singna hanba leitraba matik mathauna maringjen amadi mariba pu nungsijabagi wakhalon adu malemgi miyamda utlamki. Adugi sumathakta khongjom lan asina aikhoi miyamda amata oina punsalabadi aikhoi gi leibaki ningtamba sovereignty ngakpa ngangbani haiba parasu tambiramki. British na divide and rule policy chathaduna Manipur gi ningthau macha masel gi marakta sinchep thajanduna ningthau khubam munahanaba amana amabu nungsinahandanaba senkhiba khujil thaurangsing adusu aikhoina khongjom lan asi thokibani haiba khangba ubangamle aduna aikhoi itihas asidagi para adu faduna aikhoina mamangda soikibadagi thokiba thodoksin adu amukhana thoktanaba hotnaminarasi. Aikhoi gi tungi mirogi damak athoba ipa ipusing aduna iramdam imaleba ki damak thawai katpikhibani aduna aikhoina tungda afaba kunai chawkhatpa lambi romda changsinaba aikhoisu ngasigi numit asida punna wasak ama loduna kathokpaga loinana imaleba ki damak punna lepminarasi haina governor na miyamda thamki. Today, while remembering those who died for the cause of the freedom of our motherland, we should also take a resolve, stand to work with a renewed vigor, dedication and selflessness for a better, brighter future. Manipur is an integral part of the free India which shook off the British shackles after a long drawn-out freedom struggle. We are today the proud citizens of the vibrant democracy in the world. We should stand united as one and should not allow our differences come in the way. Let us focus on building a country of our dreams where every Indian can live with honor and dignity. Thoromapu oina saruk yakiba Manipur gi CM N Birena phongdokhibada ningtamna hingba amadi ningtamba leba ama oiba haibasini miyoiba jati khudingmaki athoiba pandam oinaribani masimakna miyoi lising lisingna mamaleba ki damak ningtamba ngaknabagi damak thawai katpa ngamnaribani. 1891 da sokna kiba Anglo Manipur war gi khongjom gi lanfamda thawai katkraba athoba singbu ningsingduna chahi khudingi state ki thakta pangthokpa khongjom de gi thoramda Thoromapu oiraduna CM Birena makatana haikibada 1891 gi matamdugi lan adu azoba sakti amagi mayokta miyamna masagi saktam adu ngagnaba sokna kibalani malemgi miyamda lamdamasigi miyamgi laibak ningba amadi thauna fabagi magun adu uthokhiba lani
Birena Makata na Haikibada, Landamasiki, Miamge, Asengba Masak Adu, Ngapaga Luinana, Sakot Kumtakaya, Lokotuna, Ekogi Mahing, Afaba Mahong Amada, Honghanba, Changi Hireduna, Ningtamna, Chokot Pamawunda, Hingba Haibasina, Hiramkaya Gimaramda, Kantaba Tangai Fade Haiki. Hokibada Kari Tauki, Hausi Kari Tauri Haiba, Kambaga Luinana, Tungidamak Kari Tawani Haiba, Kantaba Matam Oili. Laishu khangna ngangbagi thabak tawbagi tanja adu laklambani haireduna aikhoigi apikpa wakhal da chena lepduna leibagi matam adu natre haireduna kangluk masel nungsi chanana leminaba machak sing semgat patangai phade ngasi aikhoina lobo warep aduna chawkatpa manipur ama sengmadori bani haiki landamasi wata pataba nungsi chanana malemgi chawkhat lamjenda thong manana yawba ngamnaba hotnabada aikhoigi lengdraba thodangni haina warep nasi madudada Nasigi Thorum Asi Pangtopagi Wahantok Legani Hireduna, Ekogi Halsing Aduna, Ningtamba, Ngak Nabagidama, Katok Lamba, Dugumna, Ekoina, Chaukat Manipur, Amagidama. Sasan Loigram Matunda, Prazamiamna, Ekoi Mai the Tin Chikadaba, Ekoibu Hangoina, Taida the Chakadaba, Adumba, Sasan Kudodo, Manipuri Prazana Pamde, Manipuri Prazana Pame. Aikhoina heng aikoi profession lagi potharaba matunga adan la ise madu gi dipaduni madu oiram baduni mana lebak sigi phajana sumai tor madi ne na phida ma phangana bugi wakal londu da aikoi khudi mangna thabak tor bada manipur kairoi manipur prithvi atai lebak sing lagi tadana prithvi gi bharat ki atai leiba station lagi tadana prithvi gi manunga leiba lebak sing da Ekoise Nganba Tonganba Mangalama Leva Zati Yama Levaka Magoigan Hamsi Ekoi Sepatazabani Nasigi Thorum Aduda, Manipurgi Governor Dr. Nasma Hetula, Amadi Chief Minister N. Birena Luchinduna, Kongzom Landa, Lake Drobasingi Kuvamda, Amadi, Kongzom Turenda, Lake Katuna, Ikai Kunaba Utki, Luinana, Tongan, but Daramagi, Laishwangi Thorum Singsu, Pangtoki. Thorumaduda Lengaki Deputy CM Y. Joy Kumar, Work Minister T.S. Bishorsit, Atay Minister Singh, MLA Singh Civil, Amasung Security Force Ki, Makotongba Official Kayasu Saryaki. Amaronda CLP Leader Su Oiriba, Hanagi Chief Minister Okram Ibobi, Amadi, Opposition MLA Singh, Amasung former Minister Moyang Tem Hemantasu, Laktuna Athoba Sengi Kuvamda, Amadi Kungzom Turenda, Laikatuna Ikai Kunabutki. Ngasi pangthokiba chama kunipan suba khongjom de thorum aduga mari leinana khongjom khi baching khongda chahi khudingi leptana chatharakpa nipalak suba voluntary blood donation awareness campaign kam donation came amasu pangthoki give blood to our forefathers martyrs of Manipur state haiba themda Waikomani Girls College Thawagi NSS unit sing voluntary blood donors Manipur Thawa district branch District Police Thawal Amasong Kakching Amadi District Health Society Thawal Khangabokna Blood Bank and Transfusion Unit District Hospital Thawal Jenims Amadi Department of Transfusion Medicine RIMS ka Kosamana Sinduna Pangthokiba Ngasegi voluntary blood donation awareness campaign kam donation came aduda Ichel Express ki pangmi ama yauna miyoy kayana idan tawki Loinana Red Cross Society Thawal gi thawmisingna fast aid stall hangduna Saraba Nungsagi Maisada Kungzom de Thorum Saruk Yakiba Miyamda Mating Pangki. Kungzom Numit Palan Thoronga Mari Lainana Agartalagi Gauranagar Kowaida Pauna Brazabasigi Mitam Amangasi Manipurgi Nintolai Sembasana Zaubana Maikum Handotuna Miyamda Kosinaduna Miyam Haikat Lekat Tamduna Ikakunabas Udkre Manipur Literary Cultural Forum Tripura Amasung Pauna Brazabasi Foundation Tripura Anina Sinduna Pangtokiba Thorum Aduda Inintolai Sembasana Zaubana Atumitum Manipuri Literary and Cultural Forum Tripuragi President Ningombam Bir Singhana Thoromapu Aduga Puthiba Welfare Society Agartalagi Secretary Sinam Deepak Singha, Pauna Brazavasi Foundation Tripuragi Convener Longzam Somarendro, Manipur University ki Professor Paunam Gunindro Amasung, Umanglai Kanbaluk Manipuri gi Convener Mutum Manitona Akhanaba Mithunglen Sing Oina Saruyaki. People's Museum Kakjingna Justice Committee on Anglo-Manipur War 1891 Martyrs and Freedom Fighters of Kanglaipak Manipur ga Kusamnaduna Kakjinggi Manauching
British Lanjanbagi Mangjongnaba team oina lakhiba Wangkai Meraba Poilana Luching Lakhiba Kaching Manau Chingda Wangkai Meraba amasung Mahaka Loina Khiba Lanmi Kuna Tawaina Pontha Pikibagi Chama Kunipan Suba Nising Tawam Pangtutuna Kaching Manau Chingda Leiba Kuvamda Miyamna Haile Katana Ikai Kunakre Thormaduda Yankom Suchandra MLA Kaching Assembly Constituency na Athuda Mithung Mayangambam Gaura Chandra Director People's Museum Kaching Amasung H. Ibodom Bikuman Chairman Justice Committee on Anglo-Manipur War 1891 Martyrs and Freedom Fighters of Kangleipak Manipur Anina Thoromapusing Oina Saruyaki Tharongya Thuda Mithung Oikiba Yankom Suchandra MLA Kaching Assembly Constituency na Fonglukibada Kumzali Singamo Janipan Mariputara Mathuida Soknakiba British Ka Manipuri Singamo Fam Kayada Soknakiba Lanfam Aduki Manungda Kaksingi Manau Chingda Soknakiba Lanfam Asishu Maroiba Mani Kumzali Singamo Janipan Mariputara Mathuiki April Kulumdoida Manau Ching Asida Kiemoiduna Leringaida Palel Fauduna Lakiba British Ki Kambu Amaga Soknakiba Lanfam Aduda Wangkai Mera Poila Amasong Mahakaloina Balan Mishing Tawai Katkibani Jahi Khara Asida Mafam Asida Lekidraba Wangkai Mera Poila Amasong Mahakaloina Balan Mishing Mafamda Haile Katuna Makoibu Ikai Kamduna Lakli British Ki Record Singda Kongzom the Soknakiba Lalado April Komanga Singamo Janipan Mariputara Mathuidani Haine Irambatingai No Matada Kongzom Sum Kaksinda Lan Soklarambani Haibagi Tazabadi Late Upon Bagi Oina Nixing Tarom Pangtoksi Hairagadi British na Aikogi Kangla Loksinduna Manipuri Machu Tareki Firal Chingtaraga Union Jeki Firal Pahan Kibanumit Asida Anglo Manipur Wari Nixing Tarom Asi Pangtopana Chungani Khali Manipur ge akhang ahai sing historian sing oja sing archives ki record khangba sing mayam puna tana minaraga thizin minaduna April kulhumdoi kulmangani haibagi chay na baleriba asi achumba thiduduna achumba numit aduda chumthok minaba mathautai aranba chumthok minabada ikai ningai kari su leite akhang ahai kayana iramba India ki constitution phawba amen tawduna lakliba sini matam kharagi mamangda khongjomgi tengol lampakta tawduna yengkiba matamda Lal Thena Kibagi Asiba Kaya Pumlambagi Sarusaya Kaya Thena Kiba Laikiba Aduni Professor Gamumai Kamai Pandit Khelchandra Nachimba Akang Ai Kayana Ladingai Hoduna Tengo Lampakta April Kumangata Kongzoblan Nixin Tauram Pangtokuna Laklibani Asumna Miyamda Adi Thokpadona Jamam Hanba Asi Justice Committee on Anglo-Manipur War 1891 Martyrs and Freedom Fighters of Kangleipak Manipurna Akhang Ahai Sing Puwari Nabiriba Oza Singa Tanaduna Aranbadu Chumthok Minaduna Puwari Ase Chumna Thamlamnaba Miyamna Puna Hotnamina Si Haina Phongdoraki Ngasi Justice Committee dama thorpasi yampai masada historian sing adagi archives ki report khangba sing sina singba adagi khoigi kari hani pandit sing sina sing am tanarga karimal lan thogna lan bai khoi correction toro loi madu kashi ikai ne lite aran basi sumthoini barabar Bharat ki constitution idea hairaba mayam sangling irmadu ngasi amen to lai sini ana akoi soiram bhai yorgana mafam oyoyu matam oyoyu soiram bhai yorgana koi chunthokpatai Election Commission of India Asia ina Imphal East ki oina report tawada Jackson Tharang Lokhatnaba sem saba loire haina Imphal East ki DCSU oiriba District Election Officer DEO Rangita Balina permission phongdorali Imphal East ki manung chanba porompa DC office ta pangthopa pawgi mifam aduda mahakna hai tha segi chechet tarani pan pangthokiba Taratare Suba Lok Sabha ki inner parliament constituency ki mikhalda Imphal East ki polling station kharada report tawna khangalakle report tawgadoriba mafam sing adudi hangang AC ki oina polling station number 2/23 2/26 2/31 2/32 amadi 2/23 ni thongju kendra ki oina polling station number 5/32 kayau kendra ki oina polling station number 6/6 6/10 6/20 amadi 6/35 ni Andro Kendra ki oina polling station number 7/32 amadi 7/39 ni hairiba kendra mari asida report tawgadoriba polling station asida ARO om legani makoising manungda haingang ki oina RK Dayanan thongju ki oina Daina Kairao amadi Andro ki oina Sonia Elangbamna ARO oigani hayang pangthokadoriba report asegidamakta official staff sem saba loire Puna polling station taranithoi sigi oina polling party sing sem sare report ki oina di aikoina semjariba polling party sing ase maru oina
ꯑꯩꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯀꯃꯤꯁꯅꯔ ꯁꯕ ꯗꯤꯚꯤꯖꯟ ꯑꯣꯐꯤꯁꯔ ꯑꯃꯗꯤ ꯁꯕ ꯗꯤꯄꯨꯇꯤ ꯀꯂꯦꯛꯇꯔꯅ ꯄ꯭ꯔꯤꯁꯥꯏꯗꯤꯡ ꯑꯣꯐꯤꯁꯔ ꯑꯣꯏꯗꯨꯅ ꯔꯤꯄꯣꯔꯠ ꯑꯁꯤꯕꯨ ꯀꯟꯗꯛ ꯇꯧꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯄ꯭ꯔꯤꯁꯥꯏꯗꯤꯡ ꯑꯣꯐꯤꯁꯔ ꯑꯃꯃꯝꯒꯤ ꯃꯈꯥꯗ ꯃꯇꯤꯛ ꯆꯥꯅ ꯈꯪ-ꯍꯩꯔꯕ ꯃꯟꯗꯣꯜ, ꯖꯤꯂꯥꯗꯥꯔ, SK ꯑꯃꯗꯤ DRDꯅꯆꯤꯡꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯌꯥꯎꯔꯤ꯫ ꯃꯔꯨꯑꯣꯏꯅ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟ 12 ꯑꯁꯤꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ CEOꯒꯤ ꯑꯌꯥꯕ ꯂꯧꯖꯔꯒ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟ ꯃꯅꯨꯡ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯀ꯭ꯌꯨ ꯂꯦꯞꯅꯔꯤꯕ ꯃꯐꯝꯁꯤꯡꯗ ꯂꯥꯏꯚ ꯀꯦꯃꯦꯔꯥ ꯊꯝꯂꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯤꯈꯜ ꯑꯁꯤꯗ ꯚꯣꯠ ꯊꯥꯗꯒꯗꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯇꯤꯛ ꯆꯥꯕ ꯁꯛꯇꯥꯛ-ꯆꯦ ꯅꯤꯡꯊꯤꯅ ꯌꯦꯡꯁꯤꯜꯂꯒꯅꯤ꯫ ꯁꯛꯇꯥꯛ-ꯆꯦꯁꯤꯡ ꯑꯗꯨꯗꯤ ꯚꯣꯇꯔ ID ꯀꯥꯔꯗ, ꯄꯥꯁꯄꯣꯔꯠ, ꯗ꯭राꯏꯚꯤꯡ ꯂꯥꯏꯁꯦꯟꯁ, ꯄꯥꯟ ꯀꯥꯔꯗ, ꯁꯔꯚꯤꯁ ꯑꯥꯏ ꯀꯥꯔꯗ, ꯕꯦꯡꯛ ꯄꯥꯁꯕꯨꯛ, ꯖꯣꯕ ꯀꯥꯔꯗ, ꯍꯦꯜꯊ ꯂꯥꯏꯁꯦꯟꯁ ꯀꯥꯔꯗ, ꯍꯦꯜꯊ ꯏꯟꯁꯨꯔꯦꯟꯁ ꯀꯥꯔꯗ, ꯐꯣꯇꯣ ꯌꯥꯎꯕ ꯄꯦꯟꯁꯟ ꯗꯣꯀꯨꯃꯦꯟꯠ ꯀꯥꯔꯗ, MP ꯑꯃꯗꯤ MLAꯁꯤꯡꯅ ꯄꯥꯏꯔꯤꯕ ꯀꯥꯔꯗ ꯑꯃꯗꯤ ꯑꯙꯥꯔ ꯀꯥꯔꯗꯅꯤ꯫ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯏꯝꯐꯥꯜ ꯏꯁꯀꯤ SP ꯖꯨꯒꯦꯁ ꯆꯟꯗ꯭ꯔꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯁꯍꯤꯇ꯭ꯌ ꯊꯧꯄꯥꯡꯂꯣꯞ ꯏꯝꯐꯥꯜꯅ ꯁꯤꯟꯗꯨꯅ ꯋꯥꯔꯜꯗ ꯕꯨꯛ ꯗꯦꯒꯤ ꯊꯧꯔꯝ ꯉꯁꯤ ꯑꯣꯜ ꯑꯦꯁꯦꯝꯕ꯭ꯂꯤ ꯔꯣꯗꯇ ꯂꯩꯕ ꯃꯅꯤꯄꯨꯔ ꯍꯤꯟꯗꯤ ꯄꯔꯤꯁꯠꯇ ꯇꯨꯔꯤꯖꯝ ꯗꯤꯔꯦꯛꯇꯔ ꯋꯥꯏꯈꯣꯝ ꯏꯕꯣꯍꯜꯅ ꯑꯊꯣꯏꯕ ꯂꯦꯡꯕꯤꯔꯛꯄ ꯑꯣꯏꯗꯨꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯗꯨ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔ ꯗꯤꯔꯦꯛꯇꯔ ꯉꯥꯉꯣꯝ ꯎꯇꯝꯅ ꯑꯈꯟꯅꯕ ꯂꯦꯡꯕꯤꯔꯛꯄ ꯑꯗꯨꯒ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔ ꯗꯤꯔꯦꯛꯇꯔ ꯑꯔꯤꯕꯝ ꯁꯤꯕꯗꯥꯁ ꯁꯔꯃꯅ ꯊꯧꯔꯝ ꯃꯄꯨ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯉꯁꯤꯒꯤ ꯊꯧꯔꯝꯒꯤ ꯃꯅꯨꯡ ꯆꯟꯅ ꯅꯍꯥ ꯑꯣꯏꯔꯤꯕ ꯀꯕꯤ 6ꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯂꯥꯏꯔꯤꯛꯇ ꯃꯤꯠꯌꯦꯡ ꯑꯃ ꯍꯥꯏꯕꯁꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯂꯥꯏꯔꯤꯛꯁꯤꯡꯒꯤ ꯃꯇꯥꯡꯗ ꯋꯥꯔꯣꯜ ꯄꯤꯕꯒ ꯂꯣꯏꯅꯅ ꯍꯩꯁꯅꯥꯝ ꯕꯁꯟꯇ ꯀꯨꯃꯥꯔ ꯑꯦꯋꯥꯔꯗꯁꯨ ꯄ꯭ꯔꯣꯐꯦꯁꯔ ꯅꯣꯡꯃꯥꯏꯊꯦꯝ ꯇꯣꯝꯕꯤꯗ ꯈꯨꯠꯁꯤꯟꯅꯈꯤ꯫ Horizon Hospital and Research Institute of Jennimsका Coordinating Body Khurai, Eastern Popular Club Khurai, Thoidinjam Lekaiga Punduna, Khongjom De Numitga Mari Lainana, Nakong Naton, Khaunau Naba, ENTगी Game among Ngasi, Khurai, Thoidinjam Lekaiga Pangthokre, Thoramaduda, National Health Mission Manipurgi Makhada Laiba, National Program for Control State Nodal Officer, Dr. T. Manihar Singhana Haiki, Malemgi Oina Tadabagi Chang Asi, Hengalapana Chection Torang, Lopat Hodragadi, Matam Amadadi, Lamdamasida Lariba, Miam, Natatiba, Minga Tangairagani, Masigi Matanga, Miam the Wakata Hanaba Pangtopani, Hausosiki Oina, Ahasing Asi, Taste over that, Natatiba Gaya Tinaki, Madugi Matata, Yamna Hal Oida Bakayasu, Natatiba Tinaki, Hausi. Ahoba makol kaya na miyoy kaya asi natatina bagi maram amasu pahilakpa oygani nupisingna hospital da angang unaba matamda angang asi natatibra tatijabra haiba adu yengthokpigadabani punamak asidagi koknabagidamak ngasigi awareness asi pangthokpani. Coordinating Body of Khuragi Wangangloi Bon Khurain Haiki Game Sida, Hauzik Lamdam Sida, Noise Pollution, Thorapana Chingba, Ahoba Makol Thorapana, Maram Oiraga Nako, Naton, Kaunau, Muaitaba, Sina Maram Oiraga, Aikoina Naratiba Makai, Aikoina Laying Dabana Maram Oiraga, Na Pangsala Payauna, Akanakan Laina Singlak, Padaki Karada Oirabasuko, Nava Haidana, Nasi Game Asi Pangtopani, Nasi Kongzon, Mega Mari Laina Manipuri Athoba Singing Famda, Laishu Katlabamatunda, Free Game Asi Pangtopani Haiki. Kids World Kaksingi Annual Sports Meet Ngarangdagi Iramdamgi Machu Tareki Firal Paihanduna Amadi Pigliba School Segi Amang Singna Tours Rally Chatuna Hogdokre Numit Nini Ngarangdagi Ngasi Fauba Chatakiba Annual Sports Meet Aduda Makal Makakayagi Sports Event Sing Pangtotuna Angang Singna Makogi Haitoi Singtoiba Sing Utoki. Imphal Police Station ki manung chanba Minuthongi Transit Game ki Mamang Lambi amasung MMTA ki campus manungda bom thangna pokhai-bada miyoi ama sokle hariba thaudo ase ngarang numidang pung 8 kun taba matamda thokibani soklaba miyoi adudi CC Higher Secondary da lecturer oiba Konsam Santosh Kumar Khurai Konsam Laikai dagini hairi bom pokhai famda security makok thongba sing laktuna yengsinki. Amaromda Little Flower School gi mamangda bomgi lang thaklambadu Kanglaipa Communist Party Military Council KCPMC na chathakibani thawong asi miyamna apinba fauroi haibasi luk asina khangi adubu ngasigi lairiba khunai asida thawong asi tangai fadaba khongtham oiraki haina aina thingkraba langlulup asigi Secretary Information and Publicity Military Affairs KCP Lamchenba Mitegi Cherolamana haidi Cherolasina Makha Taraduna Ekogi Kunaida, Ekai Kangdaba Amadi, Isagi Asoiba Yengdabasi, Anobo Chatnaba Kangon Ama Oiragli, Kudamoina, Numit Karani Mamang the Pangtokiba, MP election Aduda, Boat Kana Bohonabada, Political Parties in Asilian Bada, Miam Haram Longley, Tawong Adu, Huran Bagili Jatni Haibasi Kanglabaso Kangna, Miam Adum Sel Lowi.
KCP MC na school da bom thamba adudi aran bani haina ngangne aseng badi aikhoi gi khunai asi pumang mang laba khunai ma oirakli phibam asi makeup thokna ba hotna bada bom amadi nomai hi tangai fada ba adu lakli hairi Thawal Sarkal gi apoi bada leriba miyambu mahai gi lamda chawna lamsim antak piramba Thawal College Thawal amadi Waikhumani Girls College Thawal gi founder principal su oiramba laikhidraba oza konsam gula na laikhidabagi taramathoirak suba ningsing tharom ngasi laikhidrabagi imung manung na sinduna hekapopi da leiba Mission Blind School da pangthokre tharom gi saruk ama oina miyamna Thawal maikaida college khakta natana school kaya linkhatpada achoba thawda kaya su lokhiba oza ki gulab ki photo da laikatuna ikai khunaki amadi imung manungi maikaidagi Mission Blind School haikal popigi mahairoi nifu amadi staff singa achamba chaklen ama chaminaduna mating pangki school gi headmaster sar parengna school gi mahairoi singda mating tawbibagi damak imung manungu apen basu phungdoraki Hokiba tang kun ma thoida yamna laibak thiba thodok amada Eureka Academy thonau jamgi boarding home da leiba mahiroi chama kuni thoi hospital da pokhat pa yauna mahiroi chama kunthra rom food poisoning tawduna over khong ham bana chingba tawkhiba segi matangda mari leinaba singna kopna thikat piduna khurak hangdana linkhatlakliba boarding home singi chapsaba chatna kamlon ama athubada sembigadabani haina all Kachin Students Association aksugi cherol amana phungdorakli Cherol asina makha takibada boarding home aduda aksugi members singna haktheng nana chatuna yengsungubada mafamduda chak chafam phajana leitabaga loinana berenda da chak pijaba mapani pan thokuraga khongkhut hapam leitaba thaknaba ising phajana taru tanana thambidabaga loinana mawong maril tadana mahairoi singdo thamlamba thengnaki amaromda yamna laibak thibadi class 10 gi mahairoi nupi macha sing adu nupa macha singi kaga hek thangnana wachetna phaklang khaduna leiramki Asiguma mathong hoktaba kaya asi thoktanaba atuba matamda mari leinaba education ace amadi SERT na hotna bidrabadi aksu kakchina akan mukhongjam jangsenaba sem saragani hauzik sendong khaki khalaga boarding home chalairiba kaya asida union asina akan bam yengchangbaga loinana survey tawba hauragani hainaso cherol sina makata baga iroinana hiramsegi matangda education minister naso meyengchangbinaba aksugi maikaidagi appeal tawrakli Ngasi ayo pung tara makhairom tabada irilbung police ki manung chanba bamon kampu makha lekai sifai labukta miyoi ama sakangdaba singna thangna yanba amati thinduna hatlamle laikhidraba miyoi adugi maming khunjamayum arun singha chai nifumanga apopa sanajawba kawi bamon kampu makha lekai degini hairi Mihar asida chena bani chingnaba nausepam rabi chai nifutaru apopa nimai bamon kampu khabam thalaiba ase irilbung police na fare rabi hari ba miyoi ase bamon kampu gram panchayat ki pradhani thaudo ase ki mayokta mafam adugi miyam hawraktuna bamon kampu lambi thingbaga loinana JSC ama semkre imu manungdagi fangba pauda laikhidraba arungi yumda pradhan rabi yamna toina laktuna chacha haijana batawi rabi ga laikhidraba arungi nupi Helen ga arun mamari lainari haibadagi matai manau anigi marakta haukiba tang tarama panda khana chena ba thokpadagi Helen nupa mayumdagi thokibadagi hanjilakidre mapamda hangbada lakte hairaki balai Ngarang numidang pung tararom tabada laikhidraba aruna mamada ai mina hatkadabagi kutan tanaduna leire ai labuk phangmuda thokbukige hairamlaga thokibadagi thiba khangduna leiraki adubu mahaki nupi Helen mapuroiba sire haibagi gari mata nungaitaba faudana nupa mayumda changlakbagi miyamna faraga lekai club ta wahang pangun chathakre hairi asiba haucham Manipur police ke forensic expert yawba team laklaga lokhatlaba matung jenem smoke da thalomle mishi asigi matangda irilbung police na case ma lokhatkre hairi Hauzik Kachingi basic ground da Friendship Sporting Club FSC na sinduna chathariba first state level friendship 7 A-side open football tournament ki asisana kiba ahanba ground ki match da WSLU na Jackie FC bo panjal mari anida maithiba pikre match ki ahanba panjal adu Jackie FC gi thoibana minute ahum chatpada chanki mathangi panjal mari aduna WSLU gi Braja Kumar na
minute tara taret amadi kun mathoi Rostamna minute kun Bipinna minute kun mangada chanki aduga aruiba panjal aduna Jackie FC ki Tipuna minute nifuma panchat pada chanki bani ngasige anisuba groundana MPSC na Sur FC bo panjal anisunuda maitiba piki MPSC ki panjal ani adu naubuna match ki minute tara nithoi amadi kirana minute nifuma thoi chat pada chanki Lok Sabha Mikhal gi ahumlak suba tangkapta ngasi vote thadana khibada Prime Minister Narendra Modi gi loinabi Jasodavena Unjagi polling booth amada vote thadaki vote thadaruraba matungda mahakna haikibada Modi sahebna leibaki damak thabak mayam ama tawkhre makhatana tarokhigani mafam adudagi kilometer chamarom lapnaba Gandhinagar district ki polling booth amadana PM Modi gi apopi Hiravena vote thadaki Resan Village that Laiba Apopi Yum the Latuna PM Modina Barney ki English Anita Taruki demonetization ki Madamda Bank the Kisel of Tokna Mahonabada Hiraven Su Miamarata Paring Lepada Yauki Badagi Pau Chasingi headlines da Mahakimami Hapna Kibani PM Modina Delhi Dagi Lebak Pagi Matau Tauribanina Manaunipa Pangkas Modina Apopi Hiraven Buyang Simbagi Tabak Tauribani Miyu Nipa Leba Imung Amada Pokiba PM Modina local railway station Amada Chayo Leba Apopagi Matin Pangkibagi Matam Ado Nungaki Haina Fundoki Lisingani Tara Marigi Lok Sabagi Mikhalda Uttar Pradesh ki Varanasi Dagi Mai Paklakiba Matamda Maha State Leader Amoiki Handakso Sit Asimagda PM Modi Mire Oribani BJP President Amit Shah na Gandhinagar da mire oiri seat ase Mahosana Party Veteran LK Advani ki seat oirakibani seat ase da Congress na CJ Chabda thadok lebani BJP ki veteran leader LK Advani handak mire am oidre sanglaba chahi kungi manungda ahanba oina vote leptraba luchingba asena Ahmedabad ki polling booth amada vote thadaki English ani taramari ki Lok Sabha mikhalda mire am oiduna LK Advani na thangna na taruklak suba oina Gandhinagar dagi mai paklakibani BJP ki chahi 63 ki mathak oirabasing decision making da yawan kidre Atal Bihari Vajpayee na Prime Minister oiba BJP government da Deputy Prime Minister oikiba LK Advani na mangonda party na yengliba meeting da nungaitaba poki haidi LK Advani na haiki leibaki na ahanba mathangdana party ki adudagi lanai na aroibada tawgadabani aroibada maroiba ba umhana pizari Aikoi amata oina punsilabade aikoi leibaki ningtambanga pangungani haina Manipuri Governor Dr. Nasma Hetulana Fundokre Chama Kunipan Suba Manauching Ban from Nixing Tarom Pangtuna Miam and Nixing Humda Hekarika Tampre Loidana World Book Day Tarom Pangtopre Nasiki the Mother de Paodam Matang Sida Lozere, me David Basimbo Amukana Kunjan.